Ok Asiba Thadabasing Fanaba Khanghankhre, Director. Turel amasung pata African Swine Fever na siraba ok Asibasing, Thadariba Missing Fanaba, Marilay na ba District Authority da Khanghankhre haina, Veterinary and Animal Husbandry gi Director. Dr. NZ Ibotombi na Pongdokre. Sanjen Tongda ba Directorate Office ta, ngarang pau missing ga unaba mada Dr. NZ Ibotombi na hai. Lamdam asida African Swine Fever yauksilagtu na. O kaya siriba sigida magtanungay taba fawe, layna asina maram oiraga. Lamdam asigi farmer kaya na yamna wana samgatsaba farm singda. Oksing sizilakiba sige nungaitaba dusu department na khangye. Department na sinahogzik layna sandorogliba mapam singasida control and containment ki thabak sing yamna kanna paikhatuna. Layna asi makata na sandolokta na bahonari ngay cherakta kanagumba na. Asibo oksing asi turelda masung pato hundogliba si makyamna laibag thibanay. Mahang na hay ising da thadaragliba asibo oksing asi. Sahing chaba sa usek sing na charuraga makata na layna ase atopa mapamda muga na sandorokanay masina ising bumosilanduna ay koy miyoy badasu narak yaglagpa kaya ama thohalagpa yay maramaduna Control and Prevention of Infectious and Contagious Disease in Animal Act 2009 gi makada anaba sa usek sing mapam sada na lauthokpa sige damakta aing giyoy ba thabak laukhatpa yay ek asigi makada maralay da basingbo jail da thamba madi fine wina sel thian ba yay Asigumba ain giyoy bathabak sing ase laukhatringayda miyam na wakal tahan nengeng. Mahang na hay haugsik department ki leriba rapid response team amasung department ki marilay na ba district ki officer singge matieng na asiba oksing amade infected zone da leriba oksing halaga ningthi na layna sandorokta na ba mawong da phumjin bagi thabak tawre. Imphal-Dimapur Heli service November amadagi Houragani. India laingak na Manipur laingak ta Imphal International Airport agi Nagaland ki Dimapur biya senapati gi lairaw sing phawbagi helicopter service ayaba pirakhibaga loina na Manipur laingak na notice ama thoktuna November amadagi hairi balambi paring sing asida helicopter service lairagani haina phongdokhibanay Transport Director Nivedita laire lakpam gi matungin na Imphal dagi lairaw sing gi marakta handok hanjin paibagi ticket mamal lupa 2,000 waiganay aduga Lairaw sing dagi Dimapur Airport phawba handokan jin pai bagi ticket mamal na lupa 3,000 oigani haire asigumba heli service aduda interest laiba miyoy sing na customer service ki phone number 7003611 da contact tawduna ticket kakpa natraga booking yagani haire Imphal International Airport amasung senapati ki District Transport Officer DTO Joseph D Sangkhil amasung East Air and Charter Service Station Manager Bunsutung Kitangi number na mathangsin na 9862-087-220 amasung 9336005669 da call tawrok na ticket kakpa amasung booking tawba yagani haire Manipur da sahi asigi May 3 dagi kanglup ki irang thoglakpa na maram oiraga mafam amadagi amada sathok chasin tawbada khudong sadaba kaya lairakpadagi asigumba thaurang asi paikhalakpani haire Thangal kaithel da sagun tauna bhonaram labra Smart City Phase 2 gi thabak work order yaudana suram lay Kasturi dagi khuyathong phawbagi meter satret ka kun sang balambi semna bagi damak lambi tangkhai tawthokpa horamlaga semjin da badagi miyam da khamtheng na awaba mayok na halle